First of all, the EPAC TV News welcome. मतम कुइना भारत की लेंगाक शासन की थबक तौदुना लाखिबा कांग्रेसना लुचिंगबा लेंगाक लेंगी मतमदा मणिपुर इनर लाइन परमिट ILP पिननबा मणिपुर की MP ना पार्लियामेंट पुखुतखिबदा रिजेक्ट तौबिरखे मतम मदुदा मणिपुर की मियामदा मरिक चुमना पाउदमखिब्रा हाइना हानागी चीफ मिनिस्टर N बिरेना हंगलकले सोशल मीडिया की फेसबुक अकाउंट की पोस्ट अमदा हौखिबा 2012 की सेप्टेम्बर की मरीदा मतम मदुगी मणिपुर की MP डॉक्टर TS मैनाना ILP की मतंगदा मतमदुगी UPA लेंगाक क्वेश्चन थंगतके UPA लेंगाक अदुना क्वेश्चन अदु डिले तौबखक नतना मखोइना रिजेक्ट तौथोखिबनी होम अफेयर्स की मिनिस्टर ऑफ स्टेट मुलापोली रामचरणना सेंगना हाइकिबदा बेंगल ईस्टर्न फ्रंटियर रेगुलेशन 1973 की मखादा इनर लाइन परमिट सिस्टम असी सुपनग स्टेट अहुम खक्ता हाइबदी अरुणाचल प्रदेश मिजोराम अमदी नागालैंड स्टेट खक्ता चटनबा याय मसीगी लेजरिबा रेगुलेशन की मतुंग इना मणिपुर स्टेट संदोकप यादी हाइना मणिपुर की कईसु खंदन तुमिन ऑफिशियल ओइना लोसिनकी XCM N बिरेन की सोशल मीडिया की फेसबुक अकाउंट की पोस्ट असिना मखाताना हारिबदी ILP की क्वेश्चन अदु मणिपुर की फंगफम थोकलबा ILP कांग्रेस लेंगाक मिराइदुना लाखी मधुना अचौब मरम ओइरगा मणिपुर नहा ओइरिबा माहिरोय सापम रॉबिनहुड ILP की खोंजंग दे थवाइना पोंथा पीखिबनी मतम मदुदा खोइसाउनरबा मणिपुर मियामबु सेंटर की कांग्रेस की लीडर सिंगना मणिपुर लाक्तुना थेमलखिब्रा वही अमा फाउबा हाइखिबु लेखिब्रा मियामदा करी तौसिकी हंगलखिब्रा करीसु तौबिखिते लोइनना मतम मदुदा इरांग हाइबा स्टेट असिदा फाउबा लाक्पिखिते कांग्रेसना मणिपुरबु कैदौनुंगदा इंडिया की सकुनी हाइना मखाताना महाकना फोंदोखि महाकि पोस्टतुन मखाताना हाइरिबदी मतम अदुगे कांग्रेस लेंगाकलोना मणिपुरबु थौसाबिखिते लोइनना इलीगल इमाइग्रेंट्स चंगहनदुना मणिपुर की यलहुंबिसिंबु इंडिया की सेकेंड क्लास सिटीजन ओइना पोरम यापिरखि तसेंगबदी मतम अदुदा कांग्रेसना मणिपुर मियामगी वा तबिखिते मसक फाउबा खंबिखिते पार्लियामेंट स्टेट असिगी डिमांड फाउबा नथैबिखि अदुबु BJP लेंगाक की मतमददी प्राइम मिनिस्टर मोदी अमदी होम मिनिस्टर अमित शाह की मिटिंग मखादा मणिपुर की इहुल खंगना थबक तौबिरखि मणिपुर की ओइबा पुवारी अमदी मगुन मसक खंगखि लोइनना मतम कुइना मणिपुर की मियामना थवाई हक्चंग यावना तमनरखिबा ILP 2019 की 19 दा मणिपुर दा पिबिरखि मसिना BJP का कांग्रेस अनिगा मरक्ता मणिपुर की दमकता करी तौबिरिबगे अमदी अनी असिगी मरक्ता लेनरिबा खेतनबा हाइबदु N बिरेन की पोस्ट अदुदा फोंदोक्ले नकल लमरोमदा मणिपुर की हानगी चीफ मिनिस्टर नोंथोंबम बिरेन सोशल मीडिया थंगलखिबा पोस्ट अमगा मरी लेनना मेघालय की चीफ मिनिस्टर कोनास संगमागा सोशल मीडिया के खुथांग अवाई अखुम तौनखरे हानगी चीफ मिनिस्टर N बिरेन सिंहाना महाकी सोशल मीडिया अकाउंट मेघालय की मिनिस्टर कोनास चीफ मिनिस्टर कोनास संगमागी अपोपा लेखिद्रब लोकसभा की MP ओइरंबा PS संगमाना लोकसभा दा फोंदोखिबो वफम अमगी वीडियो क्लिप अमा सोशल मीडिया थंगलक्तुना N बिरेन सिंहाना फोंदोरखिबदा लेखिद्रब मेघालय की MP ओइरंबा PS संगमाना नॉर्थ ईस्ट रीजन द खुंदारिबा तोंगान तोंगान मकांगलो फुरुपसिंगना सेपरेट होमलैंड तानबगी वफमसिंग यावग्रे नॉर्थ ईस्ट स्टेट असिबु इथनिक लाइन द तोखाइब स्टेट मचा मचा खाइदोकननबा महाकना थमखिबो वफम अदु याम साथीबा आइडिया अमनी मधुना नेशन असिगी अपुनबगी सक्तम अचौब सिंगनबा अमनी हौजिकसु मणिपुर की इंटरनल अफेयर्स ता चाउना खुथिंजिलपगी ममी तारी मणिपुर दा ILP चतनरकपदगी खुंदा लेताबदु खुदोंग चाररो हाइना खनबा मियोय खरन इनसिलगा इरांग असि थोखलपनी मणिपुर दा मसिंग थिंगमदन अनौब खुल मसिंग के हेंगलकलिब असि मेघालय की चीफ मिनिस्टर कोनास संगमाना खंगलबो वफमनि हौजिक मणिपुर दा FMR रेगुलेट तौरकपा ILP सिस्टम चतनरकपा अमदी बॉर्डर फेंसिंग की मरु ओइबसिंग असि नॉर्थ ईस्ट की तोंगान तोंगान फुरुपसिंग खंगबा हौरक्लबनी मणिपुर दा थोकलिब इरांग असिदगी अचौब परा अमा तमननबा नॉर्थ ईस्ट की स्टेट सिंगना होटनमिनसि मणिपुर दा थोकलिब इशू असिदा ड्रग थिंजिल्लुबा इलीगल इमाइग्रेशन तानथोकनबु होटनरुबा अमदी उमंग वमंग कोकथोकपा थिंगलुबदगी थोलकपा क्राइसिस अमदी मणिपुर दा थोकलिब इशू असि मेघालय की चीफ मिनिस्टर कोनास संगमाना कदाई फाउबा खंगलबगी हाइना नोंथोंबम बिरेन फोंदोखि नोंथोंबम बिरेन की वफम असिबु मेघालय की चीफ मिनिस्टर कोनास संगमाना महाकी X अकाउंट थंगलखिबा पाखुम अमदा
Manipur ki hana ki Chief Minister Nongthombam Birena mahaki leikhidrab apokpa PS Sangmagi video clip yawba post ama tawrakhib asi yamna leibak thibani mahaki apokpa PS Sangma North East ki damakta thabak thorom kaya tawrakhib amadi North East state singda thorakhiba tongan bi issue kaya da saru yarambata natana North East leiriba myamgi right chap chana khangna bu hotnamba misak amani Hojik Manipur ki oiriba situation asida political gi oiba khutong jaba lawnanaba hotna gadobagi mahut aikhoi puna Manipur da hana gumna santi hanjilaknaba hotnaminase loinana maduna Manipur myam afaba khongthang oigani masimo mahaki apokpa leihidraba PS Sangmana pamjaramba aduni hainasu kona Sangmana social media gi khutongda pungdorakhi nakalla moromda ngasi leipak miyanggi luchingba pubigidaba matik chaba luchingba ama phawbo lamdam masid leitabagi asengba mami edu tarkli haibiyai luchingba ngakta authority ngakta leibak asida pikthana leibagum tawre miyoi amana su chongthorlaga ayhak luchingbani ayhakna loina khangle aina khwaidagi phaba mini haibramda post tawraga luchingba saba ngakta oibagi phibam amada lakli haibiyai aduna luchingba yaman kibadagi leibaki oiba luraba issue kaya thorakpa matamda ningthina phamina duna tathok tachin tawraga thabak pangthokpagi hainabi edu ngasidi mangkre haibiyai mana tawning pangtawta tawbadagi leibak asi kangkhong chaibagi thakta lakli adubu leibak asigi luchingbani haidun leiribasing haibadi miyamgi mute oiriba MLA singna wakhal mapung phaba leibak miyamgi damakta khandun afaba thabak tawba ngamba amamam oifam thoki aduga masagi asoibasing adu masana khangjadragasu miyamda kari soire kari langri haibadu takpiyu aranba asoiba adu leibak miyamna ngakpiraba takpiraba matamda phigau sana loksinjagani loinan aranba adu chungthoksagani haiduna pukchil sing haibam thoki aduga Manipur ki Chief Minister oikhiba singdagi hauraga atai minister oine thau pughiba sing amadi MLA singna tawgani haidun leibak miyamgi mamangda lauthokki bofam sing adu thabak oina pangthoktuna miyamda kanaba phangangadabani hainaba lei ningthawna ngangbu wadi leibak makha taide thaktasu kaphadi haiba asengbani ningthaw palingi matamda leibak ningthawna tawgi haina thabak adu taseng thabak oina pangthoktuna madugi kanaba leibak miyamda phangalli maduna ningthawna ngangbu wadi leibak makha taide thaktasu kaphadi haiba adu tawthorakpa thabakna mayek seng uthokpa ngammi maduna ningthawbu leibak miyamna mapung phana thajaba thammi haidokkibu wa thabak oina pangthok'i haiduna aduki mati lumna lawne adubu ngasidi democracy chatlaba bharat ki sarkam oiriba Manipur dasu democracy gi matung ina mikhal pangthoktuna miyamgi myuching chahi manga gi oina khalle miyamgi myuching khallaba matungda matik chaba miyoi amabu Chief Minister oina khanduna laingak sasangi thabak pubagi chatnabi asi leirak ibani madunadi laingak mapu oigidru Chief Minister haibasi atukki matik maru oi yamna lui aduna mahakki laingak sasangi thabakta karigum amata soidana bagi damakta hiram khudimmakta mangonda pautak pibinaba tongan akhang ai kaya ama thambagi chatnabi asi lei leibak luraba isu kaya thorakpa matamda Chief Minister na wata thok tachin tawnanaba thamliba advisor sing aduga tathok tachin tawduna hiram khudimmakta mai pakna thabak pangthoknanaba hotnabagi chatnabi asi su leiribani adubu Manipur ki Chief Minister oina lengak sasan tawkhiba kayana asiguma tawfam thokpa thabak asi tawdabagi mami takhidaba natte tasengna hairabada kariguma phangsil amadu wa ama ngangba tarabasu taibang mapugi masak oiriba miyamgi mafamda karamna ngang sakkani haibadu hana ningthina tana tiknaraga achumba wangangbagi hainabi amasu leigidabani adubu punnamak asi kawthoklamlaga ayhak tilusingbani lengak mapuni haibiromda igona mang thadun chatlaga miyam tinma function da miyam na taba nungai tabu pham kaya maring marang oin ngang thorpu yaukhidabusu natte tawbangam loroidaba thabak kaya tawgani haiduna hektama lauthokpa taibang mapuga manraba lebak miyamda khudomi thinduna khobak khujinduna akal aring singnaba mongda wangang bagi aseng saktam madu electronic media kaya da sengna mayamna khangnaribu ngaktan maduna aikhogi luchingbasingna lebak miyambo taibang mapuni haina lowduna hek yariba makai miyamgi mafamda oidabu wafam tawroidabani thabak tawgani haiduna khak hairoidabani ngamsu ngamnoidaba thabakta tawgani haijinba haibisi yamna aranba khongthangni ningthawna ngangbu wa lebak makha taide thaktasu kaphadi haibu wafam adu khangna haidokki wafamsing adu thabak oina pangthoktuna
लेबाक मियाम द कानब फंगनब ngamgdabani haibasi miyam prajagi apambani tasengna hainabada idamdam manipur asi sambal khatraba ingkhol amag chapmanaba haibudu oire sambal khatrabi khabidraba ingkhol da changningba sasan maning tamna changbagum leppalaitana mitop miyansa kaya changsilakpa haibudu oire maduna mitopna thumat khiduna yelhomising ikui kuidri mutkibagi yabagi akiba phibam adu laklabani maduna manipurdagi yelhomuina tabasing masak munna khangdoktuna masagi maramdam halan kinabagi thabak asi president rule lengakna leijabi thaduna hotnabam thoi loinana miyamna su lengakki mateng pangduna mai pakna hotnaba chungani president rule lengakna amasung miyamga khusamnaduna tawdaba yadraba thabak adudi manipurda leiriba tribesing asigi manungda asengwa yelhomi oiba tribe groupsing adu karambano aduga asengwa yelhomi nataba groupsing aduna kana kana no haibisi mayeksen khangdokpa asini manipur gi puari gi lamai phakatun yenglubasu lamdam asida khangu thaktagi changsil lakhiba tribe group kaya amana khunda adun lesin kri haibisi yamna laina khangmungam karigi damakta manipur da khunda asin khiba tribe group sing asi ngasi phawbada foreigner ni asengwa yelhomi natti haiba khangdok ngamdana leiriba asi mamang da manipur lengak sasan tawkibi lengak singi achau asoiba amani aduna manipur da athuba matamda manipur population commission lingduna NRC chatnabagi thabak mapung phana paikat kadabani loinana lamdam asidagi mitop khangdoknabagi miyamna pamnariba bezier 1951 oiba haibasi bharat engakna su yafam thoki maduna bezier asigi matungda manipur da mitop miyam ama changchilakhi mitop sing asigi manungda tribe group kaya lamdam asida khunda sinduna leisinki haibasi yamna laina khamngamgani manipur da leiriba tribe group sing asida yelhomi oina homin rapa kaya amasu yauribani aduga khangu thakta amadi naron da changsilaktuna lamdam sida khunda silariba laisiliba yelhomi saba mi kaya amasu yauri asiguma yelhomi nattaba tribe group sing asina law mapu yongna tali haibagum asengba yelhomi singu manipur laimai da khongda pham pidanaba loinana atai hiram kaya da yachinduna khoro thangannabagi thabak chathari haibasi hawjik manipur da tholiba kuki amadi maitagi irang asina mayek sengna khanglabani maduni yelhomi nattaba tribe group kana kana no haibasi ahanbada mayek sengna khangdoknabagi thabak bharat lengang lokhatkadabani aduga lamdam masida khang hairaba haibadi puari suba intellectual kaya amasu leiri hairiba akhang ahising asina hawjik manipurgi luraba tanpham asida chin phochin haibadi karingu wakhal lawsing amata puthoktana tuminna lesinbagum tawribasi yamna lalli khwaidagi maru oiba isu haibasi karino haiba tarabadi mitopna thomjillaktuna mapu saba yelhomi oibasing tanthorapagi khongdam changchillakpa masagi maramdamda lamja sara oina leirakpa asini haibasi aikoi khudimna khangminaba mathau tai maram maduna iramdam asida changchillaktuna leisingraba asengwa yelhomi nattaba tribe group kaya ama leire haibasi irai laina khanglabu wafamni maram maduna iram masigi matangda manipur lengakna thawna lingje leina asengba bezier ama puthoktuna changsillakiba sengdaba tribe sing asi mayek sengna khangutlaga masagi maramdamda halankiba asina khwaidagi afaba khongtang oigini haibasi khangna bharat lengakna amadi manipurgi PR lengakna khangfam thoki loinana manipur miyamna su bharat lengakta amat toina hanbaleitun taksin gadabani. The EPAC Group of News was set up on 7th of July 2017 as a news networking body. Now it completes 7 years in service. Under the aegis of EPAC Group of News, one news networking YouTube channel and Facebook page called EPAC TV News has been set up in the year 2021. It is providing news throughout the world day and night. Sader Maibam is the managing director cum editor of the EPAC TV News. He is young and talented journalist of Manipur. Under his guidance, news updates are being disseminated all over the world. Both YouTube channel and Facebook page of the EPAC TV News becomes a successful news channel. It is due the full cooperation of the people. The news channel seeks support of the people. People may subscribe, like, share, and follow it, so that it can serve the people further. The EPAC TV News. Once again, thanks the supporters.